ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯝꯗꯤ ꯅꯝꯅꯤꯡꯗꯕꯅꯤ ꯃꯌꯥꯝ ꯈꯪꯕ ꯍꯋꯥꯏ ꯊꯣꯡꯕꯕꯨ ꯀꯅꯥꯅ ꯌꯦꯡꯅꯤꯡꯗꯣꯏꯅꯣ ꯅꯠꯇ꯭ꯔꯅꯦ ꯍꯋꯥꯏꯁꯦ ꯑꯗꯨꯁꯨ ꯍꯥꯎꯔꯦ ꯐꯅ ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯩꯈꯣꯏ ꯍꯋꯥꯏ ꯊꯣꯡꯕ ꯍꯋꯥꯏ ꯃꯔꯛꯁꯤꯒ ꯑꯩꯈꯣꯏ ꯃꯨꯂꯥꯒ ꯍꯥꯞꯈꯥꯏꯔꯒꯀꯣ ꯑꯗꯩ ꯃꯨꯂꯥ ꯆꯥꯛ ꯉꯧꯈꯥꯏꯕ ꯂꯩꯔꯦ ꯑꯁꯤꯒꯤꯁꯤꯅ ꯑꯥꯂꯨꯒ ꯀꯩꯒꯤꯅꯣ ꯉꯧꯁꯦ ꯑꯥꯂꯨ লগত কি ফ্রাই কৰিছে এইটো কি আলু মানমুনিটো আমাৰ মণিপুৰী নাজানো মানমুনি ꯑꯁꯤꯒ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯆꯥꯔ ꯂꯩꯔꯦ ꯑꯁꯤꯒ ꯄꯨꯗꯤꯅꯥꯒꯤ ꯆꯠꯅꯤ ꯂꯩꯖꯔꯦ ꯑꯁꯤꯒ ꯉꯥ ꯑꯩꯈꯣꯏ ꯃꯅꯝ ꯅꯝꯊꯤꯕ ꯃꯣꯏꯅꯝ ꯅꯝꯊꯤꯕ ꯑꯗꯨꯗꯣ ꯉꯧꯈꯥꯏꯕꯅꯤ ꯑꯁꯤꯁꯦ ꯉꯧꯈꯥꯏꯔꯦ ꯊꯨꯡꯈꯥꯏꯔꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗ ꯀꯔꯤ ꯍꯥꯏꯔꯤꯕ ꯈꯪꯗꯦ ꯑꯩ ꯁꯤ ꯃꯄꯥꯟ ꯂꯥꯛꯑꯒ ꯄꯨꯡꯆꯥ ꯆꯥꯔꯦ ꯑꯗꯨꯗꯤ ꯍꯋꯥꯏꯁꯦ ꯍꯧꯔꯒꯦ ꯑꯩ ꯕꯣꯟꯗꯨꯅ ꯊꯣꯡꯉ ꯂꯣꯏꯔꯝꯕꯅꯤ ꯁꯨꯃꯥꯏꯅꯒ ꯇꯧꯅ ꯂꯣꯏꯕꯤꯔꯝꯃꯕꯅꯤ ꯕꯣꯟꯗꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯍꯧꯈꯥꯏꯔꯒꯦ fast beat Aste. মজা Aste. আজি আমার ডালি স্পেশাল মজা Aste. মজা লাগছে ꯑꯁꯤꯅ ꯐ꯭ꯔꯦꯟ ꯑꯃꯅ ꯄꯤꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅꯗꯤ ꯆꯥꯏꯔ ꯆꯥꯗꯣꯏꯔꯥ ꯈꯪꯗꯦ ꯃꯣꯏꯅꯝ ꯅꯝꯕ ꯃꯅꯥꯗꯨꯅꯦꯕ ꯈꯪꯉꯕ ꯔꯤꯐꯨꯖꯤ ꯃꯅꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯃꯥꯏ ꯃꯅꯥ ꯅꯝꯊꯤꯕꯅꯦꯕ ꯍꯧꯔꯦꯍꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯝꯗꯤ ꯅꯝꯅꯤꯡꯗꯕꯅꯤ ꯃꯌꯥꯝ ꯈꯪꯕ ꯍꯋꯥꯏ ꯊꯣꯡꯕꯕꯨ ꯀꯅꯥꯅ ꯌꯦꯡꯅꯤꯡꯗꯣꯏꯅꯣ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯁꯨ ꯍꯋꯥꯏ ꯑꯝꯇ ꯆꯥꯗ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯛꯆꯥꯡꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯍꯛꯆꯥꯡꯁꯦ ꯁꯞꯇꯥ ꯑꯃ ꯍꯋꯥꯏ ꯆꯥꯎꯕ ꯅꯨꯡꯉꯥꯏꯕꯅꯦꯕ ꯍꯋꯥꯏ ꯆꯥꯔꯦ ꯍꯛꯆꯥꯡ ꯐꯕꯅꯦꯕ ꯑꯩꯁꯨ ꯀꯌꯥ ꯍꯩꯅꯗꯦ ꯍꯋꯥꯏꯁꯦ ꯑꯗꯨꯁꯨ ꯍꯥꯎꯔꯦ ꯐꯅ মজা পুদিনা চাটনি Number 1 dal recipe ꯑꯁꯦꯡꯕ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯗꯕꯅꯤꯀꯣ ꯕꯤꯠ ꯂꯩꯇꯦꯕ ꯑꯩ ꯕꯨꯟꯗꯨꯁꯤꯅ ꯁꯨꯃꯥꯏꯅ ꯅꯥꯟꯅ ꯇꯧꯔꯦ ꯉꯔꯥꯡꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯊꯥꯡꯒꯠꯇ꯭ꯔꯦ ꯕꯤꯠ ꯂꯩꯇ꯭ꯔꯦ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯇꯜꯂꯦꯕ ꯑꯩꯕꯨꯁꯨ ꯁꯨꯃꯥꯏꯅ ꯂꯥꯔꯒ ꯇꯧ ꯈꯣꯠꯇꯅ ꯃꯥꯅ ꯊꯝꯕꯤꯔꯝꯃꯦ ꯑꯗꯩꯗꯤ ꯃꯥꯅ ꯊꯧꯅꯥꯗꯣ ꯍꯥꯞꯄꯦ ꯊꯥꯡꯒꯠꯂꯣꯅ ꯚꯤꯗꯤꯑꯣ ꯍꯋꯥꯏ ꯊꯣꯡꯕꯗꯤ ꯆꯥꯛ ꯏꯟꯖꯥꯡ ꯅꯠꯇ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯗꯨ ꯍꯦꯛꯇ ꯁꯦꯝꯒꯥꯏꯕꯅꯤ ꯑꯩꯁꯨ ꯀꯣ ꯍꯥꯎꯔꯕꯣ అవునా 와. Mùi lá sang ngọt rất hảo á. Rồi. Mua cái xài thập tàu gì á.
Hawai thong lâu thang á. Hey. À. Hawai ba? Nampak special Hawai ni. À. 푹푹하죠, 그래? Thế làm hả? Xin sao vào cái bao sẽ mem lôi giờ đấy mem video mem like tàu subscribe tàu mem cầu với cái mem thầm cái phục phục hai giờ đây hậu đấy phải đó bye bye.